ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯦꯅꯦꯜꯁꯤ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯁꯤꯗ ꯀꯦꯅꯦꯜꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯤꯡꯗꯒꯤ ꯇꯥꯎꯊꯔꯛꯄ ꯐꯠꯇ ꯍꯥꯎꯊꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯔꯝ ꯈꯣꯡꯂꯝ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯥꯔꯤꯕꯁꯤꯡꯁꯤꯗ ꯌꯧꯔꯛꯄ ꯏꯁꯤꯡꯅ ꯄꯨꯊꯔꯛꯄ ꯂꯩꯅꯥꯡ ꯂꯩꯕꯥꯛ ꯑꯗꯨꯒ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯊꯦꯟꯒꯠꯂꯛꯄ ꯃꯁꯤꯗ ꯆꯦꯟꯊꯔꯛꯄ ꯂꯩꯕꯥꯛ ꯑꯗꯨꯒ ꯐꯠꯇ ꯍꯥꯎꯊꯤ ꯊꯦꯡꯒꯠꯂꯛꯄꯅꯤꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯄꯥꯊꯣꯛꯄ ꯏꯆꯥꯎꯁꯤ ꯌꯥꯝ ꯇꯣꯏꯅ ꯏꯆꯥꯎ ꯅꯪꯕ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯁꯤꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯁꯤꯗ ꯁꯤꯒꯨꯝꯕ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯊꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯩꯈꯣই ꯂꯣꯛꯇꯥꯛ ꯄꯥꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯃꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯤ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯃꯇꯨꯡꯗ ꯃꯁꯤ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ PHEDꯒꯤ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯍꯧꯖꯤꯛ ꯁꯦꯡꯕꯒꯤ ꯊꯕꯛ ꯂꯣꯛꯇꯥꯛ ꯗꯦꯕꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤ LDAꯅ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤꯕꯁꯤꯗ ꯃꯁꯤ ꯁꯦꯡꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯁꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤꯗ ꯃꯁꯤꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯣꯏꯅ ꯃꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯀꯦꯅꯦꯜꯁꯤ ꯈꯣꯡꯂꯝꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯔꯝ ꯈꯣꯡꯂꯝ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯥꯔꯛꯏꯕꯁꯦ ꯂꯣꯛꯇꯥꯛꯇ ꯗꯥꯏꯔꯦꯛ ꯇꯥꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯗ ꯍꯥꯟꯅ ꯃꯁꯤꯗ ꯇꯥꯔꯒ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯁꯤ ꯆꯨꯝꯊꯣꯛꯍꯟꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯇꯧꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯅ ꯏꯜꯂꯔꯣꯏ ꯇꯧꯔꯔꯣꯏ ꯇꯥꯔꯔꯣꯏ ꯍꯥꯏꯗꯅ ꯇꯥꯗ꯭ꯔꯒꯗꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯉꯤ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯎꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯗꯨꯅꯤ ꯇꯨꯔꯦꯜꯁꯤꯡꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯌꯥꯔꯤꯃꯈꯩ ꯊꯥꯗꯒꯨꯝꯁꯤ ꯂꯪꯊꯣꯛꯀꯨꯝꯁꯤ ꯍꯥꯏꯗꯅ ꯃꯁꯤꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯅꯣꯔꯠ ꯏꯁꯇ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯇꯥꯛꯏꯕ ꯃꯅꯤꯄꯨꯔꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕꯗ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯤꯕ ꯃꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯕ ꯄꯥꯠꯁꯤ ꯃꯁꯤ ꯃꯥꯡꯈꯤꯕ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯋꯥꯏꯗꯁꯨ ꯑꯩꯈꯣꯏ ꯈꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯁꯤꯡꯗ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯊꯥꯗꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯊꯛꯆꯟ ꯆꯥꯁꯜꯂꯒ ꯃꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯨ ꯊꯛꯆꯟꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯏꯁꯤꯡ ꯂꯩꯔꯒ ꯊꯛꯏ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯇꯣꯇꯤ ꯏꯁꯤꯡ ꯊꯛꯏ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯏꯁꯤꯡꯁꯤꯡꯁꯤꯗꯤ ꯇꯨꯔꯦꯜꯗꯒꯤ ꯆꯤꯡꯈꯠꯂꯒ ꯂꯣꯏꯅꯃꯛ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒꯁꯨ ꯏꯁꯤꯡꯗꯨꯗꯤ ꯇꯨꯔꯦꯜꯗꯒꯤ ꯆꯤꯡꯈꯠꯄꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯠꯃꯦꯟ ꯈꯔ ꯑꯗꯨꯝ ꯇꯧꯔꯒ ꯊꯛꯅꯕ ꯃꯑꯣꯡꯗꯨ ꯁꯦꯝꯃꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯐꯠꯇ ꯍꯥꯎꯊꯤꯁꯤ ꯊꯥꯗꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯗꯨꯝ ꯑꯃꯥꯡꯕꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯃꯇꯪ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯅꯣꯜꯂꯨꯛꯆꯔꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯒ LDAꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯁꯦꯡꯕ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯑꯗꯨꯒ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯃꯤꯟꯅꯁꯤ ꯍꯦꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅꯅꯕꯗꯨ ꯃꯗꯨꯃ ꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯅꯤꯡꯁꯤꯡꯖꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯍꯦꯟꯅ ꯃꯁꯤ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤꯕ ꯄꯥꯏꯈꯠꯄꯤꯔꯤꯕ LDAꯒ ꯈꯨꯠꯁꯝꯅꯔꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯟꯅ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯁꯤꯟꯃꯤꯟꯅꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯁꯤꯃꯇꯪ
ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯉꯁꯤꯁꯤ ꯁ꯭ꯇꯥꯔ ꯑꯃ ꯑꯩꯈꯣꯏ ꯇꯨꯔꯦꯜꯗ ꯇꯥꯈꯤꯕꯒꯤ ꯄꯥꯎ ꯑꯃꯈꯛꯁꯨ ꯂꯩ꯫ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯔꯥꯞꯇꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯁꯁꯄꯦꯟꯁꯟ ꯕ꯭ꯔꯤꯖ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯇꯥꯜ ꯊꯣꯡ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯎꯄꯥꯛꯅ ꯊꯥꯔꯒ ꯑꯩꯈꯣꯏ ꯌꯣꯠꯇ ꯎꯄꯥꯛꯅ ꯊꯥꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯑꯍꯥꯏꯕꯤ ꯊꯣꯡꯁꯤ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯊꯣꯡꯁꯤ ꯆꯦꯞꯊꯔꯒ ꯇꯦꯛꯊꯔꯛꯑꯒ ꯃꯁꯤꯗꯒꯤ ꯁ꯭ꯇꯥꯔꯁꯤ ꯇꯨꯔꯦꯜꯁꯤꯗ ꯇꯥꯁꯟꯈꯤꯗꯅ ꯁ꯭ꯇꯥꯔꯁꯤ ꯊꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯃꯁꯤ ꯁ꯭ꯇꯥꯔꯁꯤ ꯐꯪꯉꯕ꯭ꯔꯥ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁ꯭ꯇꯥꯔꯗꯨ ꯇꯣꯡꯉꯛꯄ ꯃꯄꯥ ꯃꯆꯥꯁꯤꯃ ꯑꯩꯈꯣই ꯔꯦꯁꯀ꯭ꯌꯨ ꯇꯧꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯤꯊꯣꯔꯛꯇꯨꯅ ꯃꯗꯨ ꯑꯗꯨ ꯀꯜꯍꯧꯔꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯗꯨꯃꯗꯤ ꯍꯤꯡꯍꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯒꯥꯔꯤꯁꯤꯒꯤ ꯀꯔꯤ ꯐꯪꯉꯕ꯭ꯔꯥ ꯐꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ꯫ ꯒꯥꯔꯤꯁꯤ ꯊꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗꯤ ꯉꯁꯥꯏ ꯐꯥꯎꯕꯗꯤ ꯌꯥꯝ ꯀꯟꯅ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯂꯩ꯫ ꯃꯁꯤꯃ ꯈꯤꯇꯪ ꯑꯩꯈꯣꯏꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯒꯨꯝꯕ ꯊꯣꯡꯁꯤꯡꯁꯤ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯁꯦꯝꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯑꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯊꯣꯡꯁꯤ ꯊꯤꯀꯥꯕꯨ ꯂꯧꯔꯁꯨ ꯑꯃꯕꯨ ꯂꯧꯔꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ, ꯊꯣꯡ ꯍꯥꯏꯕꯁꯤꯗꯗꯤ ꯃꯁꯤꯗꯒꯤ ꯇꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯁꯤꯡꯗꯅꯤꯗꯣ, ꯂꯩꯀꯪꯗ ꯇꯥꯒꯗꯧ ꯅꯠꯇꯕꯅꯤꯅ ꯏꯁꯤꯡꯗ ꯑꯣꯏꯕꯅꯤꯅ ꯏꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯐꯝ ꯈꯪꯗꯗꯅ ꯉꯥꯎꯗꯅ ꯂꯨꯞꯁꯟꯈꯤꯗꯅ ꯑꯗꯨꯝ ꯁꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤꯅ ꯊꯣꯡ ꯁꯥꯕꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯒ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯁꯤꯃꯗꯤ ꯃꯁꯤꯃ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯅꯪꯅ ꯁꯥꯕ ꯊꯣꯡꯅꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯁꯛ ꯃꯥꯏ ꯌꯦꯡꯅꯕꯒꯤ ꯊꯣꯏꯗꯣꯛꯄ ꯃꯊꯧ ꯇꯥꯗꯦꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣই ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯥꯟꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯊꯣꯡꯁꯤꯗ ꯑꯗꯨꯝ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯂꯥꯟꯒꯗꯧꯔꯤꯕꯅꯤ, ꯑꯆꯧ ꯑꯁꯥꯡ ꯃꯆꯥ ꯃꯁꯨ ꯍꯥꯏꯕ ꯂꯩꯇꯦ, ꯂꯣꯏ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃ ꯇꯥꯟꯖꯥ ꯆꯥꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛ ꯇꯠꯂꯒ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯋꯥꯟ ꯇꯥꯏꯝ ꯑꯣꯐꯔ ꯑꯣꯏꯅ ꯂꯥꯛꯄꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯋꯥꯏꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯊꯣꯡ, ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯁꯥꯔꯤꯕ ꯊꯣꯡꯁꯤꯡꯁꯤ ꯃꯁꯤ ꯁꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯕꯤꯈ꯭ꯔꯕꯗꯨꯅꯤ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯔꯣꯡꯗ ꯁꯥꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯃꯈꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯕ ꯀꯨꯏꯗ꯭ꯔꯤꯕ ꯊꯣꯡꯅꯤ ꯃꯗꯨꯁꯨ, ꯃꯗꯨ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯗꯨ ꯇꯦꯛꯊꯔꯒ ꯒꯥꯔꯤ ꯑꯃ ꯇꯥꯁꯟꯗꯅ ꯃꯤꯑꯣꯏ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯟꯅꯈꯤꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯤꯕ ꯊꯣꯡꯗꯨ ꯍꯦꯚꯤ ꯚꯦꯍꯤꯀꯜ ꯂꯥꯜꯍꯟꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯊꯣꯡꯗꯨꯗꯤ ꯁꯦꯝꯖꯤꯜꯂꯦ, ꯇꯧꯕꯇꯕꯨ ꯊꯣꯡꯁꯤ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯈꯣꯏ ꯂꯩꯕ ꯃꯥꯜꯂꯤ, ꯑꯁꯣꯏ ꯑꯉꯥꯝ ꯈꯤꯇꯪ ꯂꯩꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯑꯣꯏꯕ ꯚꯦꯍꯤꯀꯜ ꯃꯆꯥ ꯃꯁꯨ ꯈꯔ ꯑꯗꯨꯝ ꯂꯥꯜꯂꯒ ꯆꯠꯍꯜꯂꯦ ꯏꯔꯣꯡꯒꯤ ꯊꯣꯡꯁꯦ ꯍꯧꯖꯤꯛ꯫ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯤꯛꯑꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎ ꯃꯌꯥꯝ ꯑꯃꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯈꯤꯕ ꯇꯥꯈꯤꯕ ꯊꯣꯡ ꯇꯠꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯊꯣꯡꯁꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯆꯥ ꯃꯁꯨ ꯂꯥꯏꯠ ꯑꯣꯏꯕ ꯈꯔ ꯑꯗꯨꯝ ꯂꯥꯜꯍꯜꯂꯤ, ꯑꯗꯨꯒ ꯍꯦꯚꯤ ꯑꯣꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯜꯍꯟꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯀꯔꯤ ꯁꯣꯏꯔꯤꯕꯅꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯊꯣꯡꯁꯤ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯗꯕ ꯃꯥꯜꯂꯤ, ꯑꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯤꯕ꯭ꯔꯥ ꯁꯥꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ, ꯀꯟꯇ꯭ꯔꯦꯛꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯤꯌꯥꯝꯗ ꯅꯥꯈꯩ ꯁꯦꯡꯕ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯣꯏ ꯑꯉꯥꯝꯁꯤ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯤꯕ ꯌꯥꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯄꯤꯕꯤꯕ, ꯁꯣꯏꯔꯝꯃꯒꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯕ ꯌꯥꯕ ꯆꯩꯔꯥꯛ ꯑꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯤꯗꯕꯤꯗ, ꯁꯤꯅꯤ ꯃꯥꯅꯤ ꯁꯛ ꯃꯥꯏ ꯌꯦꯡꯅꯗꯕꯤꯗ ꯃꯗꯨꯃ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯃ ꯂꯩꯖꯩ꯫
ngasi koi thong dagi soi ngam thokdana gari si isingda tasalise adu laibuk phabadagi haitare adu thawai bawbodi hinghore gari duma soi ngam amanga ta thoksaragasu miyoibagi punsi ma yam chawna kalorisi masimati laibuk pai adubu matungda su masugumbasi thooi haininga leite aduna lengaki maikaidagi kitang matungda koi thong saba matamda khara yengsinnaningbwa aduga hujujik kudong chadadana leiriba thongsingse masimasu kadai kari kudong chadrige aduga miyamnasu thongsima matik chadre masima mari lenabasingna tabiu sembiu haidana tongan tongan ba platform singda pukhalakpa hairakpa matamda masimasu mari leinaba lengaki maikaidagi yamna thuna swaisima di kitang thuna thabak lokatpa lambi aduga thong haibasidi yam maruni masigumba lambi thong sidani ekoina anaba pukalasu thabak ama athu ha chalasu loina satkadoribase aduna lambi sida loina hospital yaugodoribani adu tongan tongan thabak thoram mayam ama thong silalaga lambi da la akanda yaugodoribanina asi lambi ga thong ga sik parikai koi miyoibagi punsida yam chawna mateng oigodoribani athu ha thabak loina nangnagodoribani sigadoruba mi kanba ngamgodoribani lambi thong sinabu pharagadi yamna thuna chathok chasin tawba minute ama ani chonthakibada minute ama ni ngangkhalamagadi hingba yaba miyoibadu minute ama ni chonthakibada kanba ngamdabagi phibam so dum mayok nabu yaribani miyam gi waba kudong chadu mayam si khangbiraga lengaki maikaidagi su masi maswai sida su yam kitang yengsalanibagi apamba dum lei hana thamjage aduga miyamna so dum mot dum phongdokpiro comment dum haibiro aduga hujik sima hujik si dum mayamna khangnare hujik si manipur da tangdu leita dabagi phibam maitai maroina maitai amadi kuki militant sing ani ki marak sida nungaina daba fiam ama hujik lakpasi chahi amaga tha manga rom sure chahi amaga makhai si fajalapagi phibam da lakadoribani yam sangbu matamni chahi ani kai se dum kuihoraro yam tuna sadeta dum laksalani tha khara dum haukragadi dum chahi ani haido dum oigadoribani aduna hujik si mayamna yam toina hangnariba hainariba ngangnariba si kuisale separate administration si mapung phana pibagi phibamdu oirabra haibagi wafam si lai apide lengaki maikedi ga hujuk phawagi tawtabu hujuk phawu chaliba thong si di separate administration si pirabra phangalaba jala kana haibagi wafam sudum lei maramdi koi manipur lengangna manipur gi lengaki sasan si masi thabak toribase lengaki sasan toribasi maming tagi oina tawbu chamana bagi mo khaklakpa manipur gi ching amasung tam animakta lengak sasan gi mau si chapchana phanghanba ngamdabagi phibum khaklei chingna chingi thokpa ma tawjarasanu aduga tamna tamgi thokpa oi tamna tamgi thokpa haibam yadaba khara lei tamdadi makoina manipur government na hujiksi adum sasan tawbu ngambagi phibam da lei aduga chingda khaktangni koi yauba ngamdaba sasan si yauba ngamdaba manipur leingak ama lei haibagi swai sida yam sonba haigadra leiba mandabagi matau khara dum miyamna oi koi manipur ki kuki taba district singda manipur ngaki sasan si yauba ngamdaba kuki singna INC thugairaga leiba taraga su tawning ba tawraga su lengakna koi madu yengaga leibagi mong haitare maduda kaisu tawbu ngamdrabani lengaki oiba ain gi oiba thabak thorum si ipai paikhatpa ngamdaba tabak oin utpa ngamdabagi phibam ongkhakti yam chaun leiri aduga leiba sida ain chanari haibasi makoina kawkhraga su manipur lengakna aduga central government na India government na madu utpagi yenghanbagi ningsingbagi matawdumadi tawdabagi mong koina thokpa tawningba tawhanbagi mong amakhak tawjiksi naw chawraga leiri makoina taliba separate administration manipur thugaiba manipur dagi dokhai tabagi manglan si khara oithokhanbagi mawongda
ꯍꯧꯖꯤꯛꯁꯤ ꯃꯁꯤꯃꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤ ꯎꯅꯔꯤ, ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯑꯗꯨꯝ ꯃꯁꯤꯃ ꯐꯥꯎꯔꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯇꯞꯅ ꯇꯞꯅ ꯄꯤꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯨ ꯐꯥꯎꯕꯗ ꯍꯧꯖꯤꯛꯁꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯕꯗꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯂꯣꯏꯔꯦꯁꯨ ꯍꯥꯏꯗ꯭ꯔꯤ, ꯑꯦꯛꯁꯇꯦꯟ ꯇꯧꯔꯦꯁꯨ ꯍꯥꯏꯗ꯭ꯔꯤ, ꯇꯧꯗꯦꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯁꯨ ꯔꯤꯚ꯭ꯌꯨ ꯇꯧꯕꯒꯤ ꯋꯥꯐꯝ ꯀꯥꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯦꯝꯞꯁꯤꯡꯁꯤ, ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯗ, ꯁꯨꯗ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯂꯩꯅꯔꯤꯕꯁꯤꯒꯤ ꯃꯈꯣꯏ ꯀꯦꯝꯞꯁꯤꯡꯁꯤ ꯃꯁꯤ ꯇꯝꯄꯥꯛꯀ ꯅꯛꯅꯕ, ꯚꯦꯂꯤꯒ ꯅꯛꯅꯕ ꯑꯦꯔꯤꯌꯥꯁꯤꯡ, ꯃꯩꯇꯩꯒ ꯅꯛꯅꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯣꯡꯗꯣꯛꯍꯟꯕꯒꯤ ꯋꯥꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯏ꯫ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯆꯠꯅꯒꯗꯧꯔꯤꯕꯅꯣ, ꯀꯗꯥꯏ ꯐꯥꯎꯕ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯣ, ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯔꯤ꯫ ꯁꯨꯒꯤ ꯃꯇꯥꯡꯁꯤꯃꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯆꯌꯦꯠꯅꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯁꯤꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯨꯁꯤ ꯍꯧꯖꯤꯛꯁꯤ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯗꯕ, ꯑꯦꯛꯁꯇꯦꯟꯁꯤ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ, ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯖꯥꯠꯂꯥ, ꯃꯄꯥꯟꯗꯗꯤ ꯏꯍꯥꯏ ꯍꯥꯏꯗꯕ, ꯇꯧꯋꯦꯁꯨ ꯍꯥꯏꯗꯦ, ꯇꯧꯗꯦꯁꯨ ꯍꯥꯏꯗꯦ꯫ ꯁ꯭ꯋꯥꯏꯁꯤꯃ ꯑꯗꯨꯝ ꯈꯤꯇꯪ ꯆꯌꯦꯠꯅꯔꯒ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯗꯨꯝ ꯈꯪꯉꯤꯕꯗꯨꯅꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯁꯤ ꯂꯝ ꯀꯥꯅ ꯍꯦꯛ ꯑꯣꯟꯊꯣꯛꯑꯝꯕ, ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯅꯠꯇꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯅ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗ ꯑꯗꯨꯝ ꯏꯁꯤꯜꯂꯛꯄ, ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠ ꯊꯝꯅꯅꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤꯗꯨꯅꯤ꯫ ꯑꯥꯗ ꯋꯥꯔꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯏꯌꯥꯔꯄꯣꯔꯠ ꯑꯃ ꯊꯝꯕꯤꯅꯕꯒꯤ ꯃꯪꯂꯥꯟ ꯐꯥꯎꯕ, ꯋꯥꯔꯤ ꯐꯥꯎꯕ ꯃꯣꯏ ꯍꯧꯗꯣꯛꯇꯨꯅ ꯇꯧꯔꯝꯃꯤꯗꯨꯅꯤ꯫ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯣꯏꯊꯣꯔꯛꯄ ꯑꯣꯏꯊꯣꯔꯛꯇꯕ ꯍꯥꯏꯕꯗꯨꯅ ꯃꯗꯨꯅ ꯃꯇꯝꯅ ꯄꯨꯖꯔꯛꯁꯅꯨ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯂꯣꯟꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ, ꯆꯞ ꯆꯥꯅ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯌꯥꯔꯄꯣꯔꯠ ꯊꯝꯅꯅꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯑꯗ ꯍꯧꯗꯣꯛꯇꯅ ꯇꯧꯔꯝꯃꯤꯗꯨꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ, ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯀ ꯊꯥꯛꯀ ꯇꯧꯕꯒꯤ ꯊꯕꯛꯁꯤꯃ ꯃꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯨꯝ ꯃꯤꯌꯥꯝꯅꯁꯨ ꯎꯅꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯁꯨꯝ ꯇꯧꯔꯛꯄ꯫ ꯁ꯭ꯀꯨꯜ ꯈꯔꯁꯨ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯁ꯭ꯀꯨꯜ ꯈꯔꯁꯨ, ꯀꯣꯁꯤꯌꯝꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏ CBSEꯗ ꯑꯦꯐꯤꯂꯦꯠ ꯇꯧꯔꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯝ ꯂꯩꯔꯤꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯃꯗꯨ ꯑꯔꯥꯟꯕ ꯃꯑꯣꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯑꯝꯇ ꯌꯥꯎꯔꯝꯗꯕ, ꯁꯣꯏ ꯁꯥꯔꯝꯕꯗꯒꯤ ꯃꯗꯨ ꯑꯗꯨꯝ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯦꯐꯤꯂꯦꯁꯟꯁꯨ ꯀꯛꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗꯤ꯫ ꯀꯨꯀꯤ ꯇꯥꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯤꯔꯤꯕ, ꯂꯩꯉꯥꯛꯁꯤꯕꯨ ꯂꯨꯆꯤꯡꯕꯤꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ MLA, ꯃꯤꯅꯤꯁꯇꯔ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯀꯔꯃꯆꯥꯔꯤ ꯑꯃꯠꯇ ꯌꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯃꯠꯇ ꯃꯈꯣꯏꯅꯁꯨ ꯏꯝꯐꯥꯜꯗ ꯌꯧꯔꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯃꯣꯔꯦ, ꯑꯇꯩ ꯀꯨꯀꯤ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯕ ꯂꯩꯉꯥꯛꯀꯤ ꯒꯕꯔꯟꯃꯦꯟꯠꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯑꯃ, ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯕꯨ ꯑꯣꯏꯁꯅꯨ, ꯑꯃꯕꯨ ꯑꯣꯏꯁꯅꯨ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ, ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯂꯩꯕ ꯉꯝꯗꯗꯅ ꯃꯣꯏ ꯊꯣꯛꯄ ꯃꯣꯏ ꯈꯥꯏꯗꯣꯛꯅꯔꯤꯁꯤꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯐꯥꯎꯕꯗ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯗꯅ ꯀꯨꯀꯤꯒꯤ ꯒꯕꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯊꯝꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯒꯤ ꯃꯐꯝꯁꯤꯡꯗ, ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ, ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯁꯤꯗꯅ ꯃꯤꯇꯩꯒꯤ ꯂꯩꯉꯥꯛꯀꯤ ꯀꯔꯃꯆꯥꯔꯤꯁꯤꯡ ꯊꯝꯗꯅ ꯍꯣꯠꯅꯔꯤꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯃꯁꯤ ꯌꯥꯝ ꯀꯨꯏꯁꯜꯂꯛꯑꯦ꯫ ꯃꯁꯤ ꯆꯍꯤ ꯑꯃꯒ ꯊꯥ 5 ꯁꯨꯖꯜꯂꯛꯂꯦ, ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯀꯗꯧꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 2 ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯍꯤ 1, 2, 3, 4, 5 ꯀꯌా ꯐꯥꯎꯕ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯁꯤꯡꯁꯤ ꯁꯨꯝ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯈꯪꯗ꯭ꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯗꯨꯝ ꯑꯋꯥ ꯑꯅꯥ ꯈꯥꯡꯗꯨꯅ ꯍꯧꯖꯤꯛꯁꯤ ꯂꯣꯏ ꯂꯩꯅꯔꯤꯕꯅꯤ꯫
ꯑꯩꯈꯣꯏ ꯃꯣꯔꯦꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯗꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯁꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯇꯅ ꯃꯁꯤ ꯀꯗꯥꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯀꯔꯝ ꯀꯥꯟꯗ ꯍꯟꯖꯤꯟꯕ ꯉꯝꯒꯗꯒꯦ ꯀ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯒꯤ ꯊꯩꯗꯣꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯆꯪꯕ ꯉꯝꯗꯕꯒꯤ ꯃꯣꯔꯦꯗ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯂꯥꯟꯖꯦꯡꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯆꯪꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯃꯣꯏꯗ ꯍꯪꯅꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ, ꯅꯤꯡꯕꯨ ꯉꯥꯡꯅꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕꯁꯤꯁꯨ ꯁꯥꯁꯟꯁꯤ ꯏꯌꯧ ꯌꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ MLA 10ꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ MLA 10 तसेंबगीदी अखोई मणिपुर लेंगाकीनी लोइनमकी MLA नि अदुबु हंदकी मतांगसिदा खरा खाइदोरकपनी मखोइना कुकी खक्तगी ओइबो वाखलोन चेलकपसिदनी कुकीगी MLA आइदना मयामना सुहाइनरकलिबसि कुकीगी MLA 10 याउरिबसि मसिदासु अदुम मखोइना सेपरेट एडमिनिस्ट्रेशन गी खोंजंग खोंथांगसिदा अदुम मखोइसु याउसिनबागी मोंग अमखग अदुम लैबा अदुगा मखोइसु याउसले मणिपुर लेंगाकसे थुगाइनबा मणिपुर लेंगाकी याइफनबगी नमुक होनरिबा लैरिबा लेंगाक शासन तौरिबा मखोइना फावबो मणिपुर गवर्नमेंट सि थुगाइनबा अदुगा मणिपुर सि मचे तानबो मणिपुर की तुखाइ तानबो होनरे हारगसु मणिपुर गवर्नमेंट नत्रगा इंडिया गवर्नमेंट ना सेंट्रल गवर्नमेंट ना हुजु फावबो करिमत मखोगी मथक्ता आइन की ओइबा थबक अमता पाइखतप लैतबा मखोइ पुनिंग थौगतप मानबगी मोंग हाइतारे एकता पुनिंग थौगतपगी वाफम दि लैरमोइ अदुबो मयामगी वाखलोंददि पुनिंग थौगलबरा मखोगी मखोइना पामिबसिदा अदुम याथोअबरा चप चाना फोन हाइद्रगसु हाइबगी वाफम फावो अदुम ngangnaba haitare ne mokhoigi mokhoide excelum fawo lokhutrabani na dum yamna su adum maduma hangnaba leiri do tongan tongan ba koigi Churchanpur More Kangbokpina chingba kuki tabam phom singsida kuki singna Manipur gi apunba saktam si thugainaba miyam gi khongset protest aduga anti Manipur oibo kholau mayam ama laudana thabak chathabada Manipur lengang na karigumba action amata lokhotpa ngamdana leiribasini aduga yamna ngagliba amana leiriba hairiba mafam tongan tongan ba Churchanpur Kangpokpi aduga More na chingba mafam singsidi ate ate ekhoi kuki taba mafam singsida leiriba district administration gi thabak toriba ekhoi gi DC leiri SP leiri aduga tongan tongan ba law and order ngakpagi thabak toriba policing mayam ama leiri makoi leina adum anti Manipur oiba aduga tongan tongan ba ekhoi gi Manipur thugaiba yaba kholau mayam ama lauduna protest tawduna khongjang changduna khongset mayam ama satana tawribasida karimta haiba ngamdaba thingba ngamdaba sini tawribasi adubo haribasi mongsiga chapmanana koi tampaki lamda tawba taragadi koi tampaki miyam maruoina maitei sing sigi phibam banai baksi yam lui haitare chapsana koi gi Manipur thugaina ba khongset chatpadi lairadana anti Manipur oiba kholau lauruba khongjang changjan badi lairadana chumnagi tawpam tokpa niyam na yaba khongjang ama chachaba khongjang ama tawjaba khongsat ama chachaba kholau ama laujabadadi Manipur gi tampaki lamda leiba miyam singna maram chaba rally ama chachaba matamdadi protest maram chaba tawjaba matamdadi lengak leiri lamdamasi ain chanaba lamdamni haiduna lengaki maikaidagi police thajalaga madu thingba phaba punba tawbugi thabaga dum chathaba dum yam uribaduni handaktasu ekhoi khongsat khara chatpa matamda adum athingba piba aduga police na ekhoi gi reporter da kitang nungai taba thong khara uluba adugi damakta suspend tawkhibagi wafung kaso dum leiriduni aduga thoktok macha macha mayam ama ekhoi miyam si rally chatpa matamda khongjang changba matamda maram chaba tawba matamda so dum phaba punba dum yauri ayaba phangdaba rally chatpagi adu chatpagi punmagi ayaba phangdaba su lei aduga phangba taraga su madu dum fajan punchen bagi tawba dum masimasu dum yauri duni swaisinda ni kenarise ikoina muk tawning ba tawbudadi yadaba tawning ba tawba haidana ikoina yamna Manipur bu kaina na bu mong tawbudana te ikoi gidi tampakta leiriba miyam sinadi punshin baduni punshin bai besini mayamna pami basi adubu swaisida di lengak leiri haidana lengaki maikai dagi dum thabak lokhot pirei aduga chingi mafam sing
ꯁꯤꯡꯁꯤꯗꯗꯤ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯆꯥꯕ ꯃꯤꯁꯤꯡꯁꯤ ꯂꯩꯗꯤ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯄꯥꯏ ꯄꯥꯏꯈꯠꯇꯕ, ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯤꯕ DC SP ꯂꯩꯔꯤꯕꯁꯤꯡꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯏꯟꯕ ꯉꯝꯗꯕ꯭ꯔꯥ, ꯏꯜꯂꯔꯣꯏ ꯌꯥꯎꯅ ꯏꯟꯗ꯭ꯔꯤꯕ꯭ꯔꯥ, ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ, ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯁꯤ ꯏꯟꯗꯕ ꯉꯝꯗꯗꯅ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯏꯜꯂꯤꯕ꯭ꯔꯥ, ꯌꯥꯔꯤꯕ꯭ꯔꯥ, ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯁꯨ ꯇꯝꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯂꯩꯉꯥꯛꯄꯅꯤ, ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯂꯩꯉꯥꯛꯏꯕꯅꯤ ꯍꯥꯏꯗꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯎꯠꯄꯤꯕꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯊꯧ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯌꯥꯝ ꯀꯟꯅ ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯔꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯦ꯫ ꯃꯔꯝꯗꯤ ꯇꯝꯄꯥꯛꯇꯅ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯁꯤ ꯍꯦꯛ ꯍꯦꯛ ꯎꯠꯊꯣꯛꯄꯒꯨꯝ ꯇꯧꯕ, ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗꯨꯅ ꯏꯇꯧ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯩꯕ꯫ ꯍꯣꯏ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤ, ꯑꯩꯈꯣꯏꯁꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ, ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤꯅ ꯐꯣꯔꯁ ꯇꯧꯕ, ꯑꯗꯨꯒ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ, ꯃꯨꯛꯅꯕꯁꯤ, ꯐꯨ ꯆꯩꯕ ꯇꯧꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦ, ꯌꯥꯔꯤꯃꯈꯩ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯥꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯕ ꯂꯩ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯁ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣই ꯌꯥꯔꯤꯃꯈꯩ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯂꯩꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯄꯁꯤꯡꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯕꯤꯔꯒ, ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯁꯥꯁꯟꯁꯤ ꯇꯧꯕꯤꯔꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛꯇꯪ ꯍꯟꯖꯤꯟꯕ ꯉꯝꯕ ꯐꯤꯕꯝꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ MLA ꯃꯤꯅꯤꯁꯇꯔꯁꯤꯡ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯦꯛꯁꯟ ꯌꯥꯝ ꯐꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯧꯈꯠꯄꯤꯔꯒ ꯑꯗꯨꯝ ꯂꯧꯈꯠꯄꯤꯔꯒ ꯂꯥꯛꯏ ꯍꯥꯟꯅꯗꯒꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯃꯁꯤꯒꯤ ꯏꯐꯦꯛꯇꯤꯞꯇꯤ ꯏꯑꯣꯏ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯗꯅ ꯂꯥꯛꯏ, ꯂꯥꯛꯇꯥꯔꯒꯁꯨ ꯈꯤꯇꯪ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯋꯥꯔꯧꯅꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛꯇꯤ ꯂꯩꯕꯁꯤ ꯃꯁꯤꯃ ꯌꯥꯝ ꯊꯨꯅ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯍꯤ ꯌꯥꯝꯁꯜꯂꯛꯀꯗꯣꯏꯅꯤ, ꯁꯠ ꯍꯦꯛꯇ ꯌꯥꯝꯁꯜꯂꯛꯀꯗꯣꯏꯅꯤ, ꯃꯌꯥꯝꯁꯤ ꯄꯦꯟꯅꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯌꯥꯝꯁꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯄꯤꯊꯣꯛꯑꯕ ꯏꯌꯥ ꯌꯥꯔꯕꯩ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯎꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯂꯩꯔꯤꯕꯁꯤ ꯃꯁꯤꯃꯁꯨ ꯇꯧꯕꯤꯔꯅꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ, ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯕꯔꯟꯃꯦꯟꯅ, ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯟꯃꯦꯟꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ꯫